Tamenlong the election gi duty thabiganu haina police tamaga maudraga taretna GP Women College mamangda khongjang changsin khre tha asigi kunga tarukta pangthokadariba Lok Sabha election 2024 gi ani suba phase ke outer Manipur parliamentary mikhal gi damak Tamenlong district ta posting piba Manipur police ki security personnel khara atopa mafamda oina posting pibiyo haina ngasi khongjang changsin khre ngasi GP Women College mamang da sanction khiba khongjang aduda saruk yakhiba Manipur police personnel amana phongdo khibada tha asigi taraga mapan da pangtho khiba ahanba phase ki Lok Sabha mikhalda mathau tawruraba matung ani suba phase ki oina tha asigi tang kunga taruk ta pangtho kadariba outer mikhala sida CID department dagi police personnel sani go humpu Tamenlong district ta mathau tawna ba pirakpada personnel samaga maudraga teret ki hojik Manipur da thogliba sathiraba kangrup ani gi iranga sina maram oiduna Tamenlong da masa masa gi duty pangthopa matamda yamna khudong sadaba mayok nakhi haiki amarom da duty gi damak ngasi report tawna ba first MR da lakhi adum oina mak hayeng oina report tawna ba khangalakhi makok thongba officer gi order ngakloi haiba natte Manipur thokriba kangrup ani gi sathiraba lana sina maram oiraga atopa mafam amada thabiyo haibani adubu makok thongba officer singda haijarubada positive response laktabadagi khongjang changsin khibani haiki